ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯔꯛ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯜꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯌꯦꯟ ꯑꯃꯕꯨ ꯍꯤꯡꯅ ꯁꯦꯠꯇꯨꯅ ꯆꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜꯅ ꯑꯕꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯑꯗꯨꯒ ꯌꯦꯟ ꯑꯗꯨꯕꯨ ꯍꯤꯡꯅ ꯃꯇꯨꯅꯤ ꯀꯩꯅꯤ ꯁꯦꯠꯇꯨꯅ ꯆꯥꯔꯤꯕꯗꯨꯕꯨ ꯏꯍꯤꯡ ꯑꯗꯨꯕꯨ ꯍꯪꯒꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯄꯤꯕꯥꯔꯦꯜꯕꯨ ꯌꯥꯝꯅ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯃꯊꯕꯥꯛꯇ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯄꯗ ꯄꯤꯕꯥꯔꯦꯜ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯅ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗꯒꯤꯅ ꯁꯨꯃꯥꯡ ꯐꯥꯎꯕ ꯃꯍꯥꯛ ꯃꯤꯀꯨꯞ ꯈꯔꯗꯤ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯁꯨꯃꯥꯡꯗꯨ ꯕꯨꯝ ꯂꯥꯎꯅ ꯇꯥꯁꯤꯜꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯤꯕꯥꯔꯦꯜ ꯁꯥꯐꯨ ꯀꯟꯅ ꯃꯍꯥꯛꯄꯨ ꯂꯪꯊꯣꯔꯛꯂꯦ ꯍꯥꯏꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯁꯣꯔꯒ ꯑꯗꯨ ꯐꯨꯜꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯉꯥꯛꯇꯪ ꯀꯨꯜꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯑꯃꯨꯛꯀꯁꯨ ꯉꯛꯂꯤꯕꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯑꯍꯜ ꯃꯤꯑꯣꯏ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯗꯨꯒ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯅꯪꯗꯤ? ꯀꯅꯥ ꯍꯪꯕ ꯂꯥꯛꯄꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜ ꯏꯉꯛꯅ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯊꯕꯥꯛꯇ ꯑꯗꯨ ꯀꯟꯅ ꯀꯥꯎꯔꯛꯈꯤꯕꯗꯨꯕꯨ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯅꯦ? ꯑꯩꯗꯤ ꯏꯕꯣꯛ ꯀꯥꯏꯅ ꯀꯧꯔꯨꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯔꯛꯂꯤꯕ ꯑꯍꯜ ꯑꯗꯨꯅ ꯅꯆꯤꯟꯗ ꯃꯨꯔꯨꯝ ꯇꯃꯛ ꯁꯣꯜꯂꯤ꯫ ꯑꯩ ꯅꯪ ꯍꯪꯂꯤꯕꯁꯤꯗꯤ ꯈꯨꯝꯗꯦꯅꯦ ꯅꯪꯕꯣ꯫ ꯍꯥꯏꯌꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯁꯤꯗ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯅ ꯑꯩ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯕꯨ ꯊꯤꯖꯔꯛꯄꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯀꯩꯅꯣ ꯇꯝꯕ ꯌꯥꯕ ꯃꯍꯩ ꯈꯔ ꯇꯝꯖꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯒꯗꯤ ꯑꯩꯅ ꯏꯃꯨꯡ ꯆꯪꯕꯗꯗꯤ ꯍꯅꯨꯕꯤ ꯑꯃ ꯌꯦꯟ ꯑꯃ ꯁꯦꯠꯇꯅ ꯆꯥꯔꯒ ꯂꯩꯔꯝꯃꯤ ꯏꯍꯤꯡꯉꯣ ꯅꯥꯍꯤꯡꯉꯣ꯫ ꯑꯗꯒꯤꯗꯤ ꯑꯩꯅ ꯏꯉꯛꯅ ꯑꯕꯣꯛ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯔꯨꯕ ꯃꯥꯜꯂꯦ꯫ ꯑꯗꯒꯤꯗꯤ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯥꯎꯊꯣꯔꯛꯇꯅ ꯁꯨꯃꯥꯡꯗ ꯇꯥꯔꯤꯕꯁꯤꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯛꯂꯤꯕ ꯑꯍꯜ ꯑꯗꯨꯅ ꯅꯪꯕꯨ ꯃꯥꯏꯕ ꯇꯝꯒꯦ ꯍꯥꯏꯕ? ꯅꯍꯥꯛꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯅꯤꯅꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯃꯥꯏꯕ ꯇꯝꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯅ ꯍꯣꯏ ꯑꯩ ꯃꯥꯏꯕ ꯌꯥꯝꯅ ꯇꯝꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯥꯏꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯅꯪ ꯅꯁꯥꯃꯛꯁꯨ ꯃꯥꯏꯕꯅꯤ ꯍꯥꯏꯕꯀꯣ? ꯐꯔꯦ ꯑꯣ ꯃꯥꯏꯕ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯃꯍꯩ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯅ ꯑꯣꯖꯥꯗꯤ ꯑꯣꯅꯤꯡꯕ ꯁꯥꯏꯑꯣꯟ ꯑꯣꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯇꯥꯖꯩ꯫ ꯑꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯧꯊꯣꯛꯄ ꯑꯃꯗꯤ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯀꯔꯝꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯀ ꯇꯥꯛꯄꯤꯌꯨ꯫ ꯃꯃꯥꯡ ꯃꯇꯝꯗ ꯑꯣꯖꯥꯅ ꯆꯥꯎꯔꯕ ꯏꯔꯣꯏ ꯑꯃ ꯑꯣꯜꯂꯒ ꯆꯥꯎꯔꯕ ꯂꯧꯕꯨꯛ ꯀꯌꯥ ꯈꯣꯏꯒꯥꯏꯈꯤꯕꯒꯤ ꯋꯥꯔꯤ ꯑꯩꯅ ꯑꯍꯜ ꯑꯃꯗꯒꯤ ꯇꯥꯖꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯑꯣꯖꯥꯕꯨ ꯊꯤꯔꯛꯄꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯝꯕ ꯑꯍꯜ ꯑꯗꯨꯁꯨ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯅꯅꯤ ꯌꯥꯝꯅ ꯋꯥꯅ ꯑꯣꯖꯥꯒꯤ ꯂꯩꯐꯝꯁꯤ ꯊꯤꯖꯔꯛꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯑꯩꯕꯨ ꯊꯤꯔꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯅꯪꯅ ꯄꯪꯑꯣꯟꯗ ꯑꯣꯟꯅꯤꯡꯕ ꯑꯃꯗꯤ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯇꯝꯗ ꯁꯥꯟꯅꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯤꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯥꯟꯅꯒꯗꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣꯅꯦ? ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯀꯥꯟꯅꯕꯒꯤ ꯋꯥꯗꯤ ꯂꯣꯏꯅꯃꯛ ꯀꯥꯟꯅꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯌꯨꯝꯗ ꯑꯁꯨꯝꯅ ꯇꯝꯅꯁꯜꯂꯒ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯊꯥꯖꯤꯜꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯒ ꯄꯩꯁꯥ ꯇꯥꯟꯒꯗꯧꯔꯤꯕꯅꯤ ꯑꯣꯖꯥ꯫ ꯐꯖꯩ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯝꯅ ꯐꯖꯩ꯫ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯅꯤꯌꯣꯝ ꯄꯨꯊꯣꯛꯂꯤꯕꯅꯤꯅꯦ꯫ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯃꯥꯏꯕ ꯇꯝꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯃꯝꯃꯤꯉꯩ ꯅꯨꯃꯤꯠ ꯃꯁꯛ ꯎꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯣ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯦꯛ ꯄꯥꯝꯖꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯇꯥꯡ ꯂꯣꯏꯅꯃꯛ ꯇꯝꯕꯤꯔꯒꯦꯀꯣ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯊꯣꯛꯈ꯭ꯔꯕꯗꯤ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯀꯨꯏꯅꯒ ꯂꯩꯔꯒꯅꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯁꯨ ꯀꯤꯒꯨꯝ ꯀꯔꯤꯒꯨꯝ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯆꯠꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯕꯥꯔꯦꯜ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯂꯧꯔꯤ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯒꯝ ꯑꯗꯨꯃꯛ ꯆꯠꯂꯤ꯫
ꯄꯤꯕꯥꯔꯦꯜ ꯇꯨꯡꯗ ꯍꯟꯅꯁꯨ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯡꯗ ꯑꯃꯨꯛ ꯆꯠ ꯇꯧꯔꯒ ꯍꯟꯇꯛꯃꯨꯛ ꯇꯨꯡꯗ ꯌꯦꯡꯂꯛꯄꯗꯗꯤ ꯑꯍꯜ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯑꯣꯟꯊꯣꯛ ꯑꯣꯟꯊꯨꯅꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯃꯍꯥꯛꯅ ꯃꯥꯏ ꯂꯩꯊꯣꯛꯂꯝꯕꯗ ꯉꯥꯏꯔꯤꯕꯅꯤ ꯂꯩꯁꯤꯜꯂꯛꯄꯗ ꯏꯃꯨꯡꯗ ꯆꯪꯈꯤꯕꯁꯨ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯄꯪꯈꯟꯗ ꯈꯟꯖꯤꯟꯖꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕ ꯃꯝꯂꯤꯉꯩꯗ ꯂꯥꯛꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯌꯧꯅꯕ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯜꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯁꯤꯁꯅꯥꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯔꯕꯗꯤ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯂꯩꯔꯒ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯑꯩꯁꯦ ꯄꯨꯡꯉꯛ ꯉꯛꯂꯒ ꯄꯨꯡꯉꯥꯎ ꯉꯥꯎꯔꯒ ꯍꯜꯂꯛꯂꯤꯕꯅꯤ ꯅꯪꯅ ꯀꯣꯛꯊꯣꯡꯁꯤꯗ ꯍꯦꯛꯇꯃꯛ ꯂꯥꯛꯊꯔꯛꯏ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯨꯡꯁꯤꯁꯅꯥꯅ ꯍꯣ ꯑꯩꯅ ꯂꯥꯟꯖꯔꯦ ꯁꯦ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯝꯃꯣꯗꯥꯏ ꯊꯣꯡꯉꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏ ꯏꯟꯖꯥꯡꯒ ꯂꯥꯏꯔꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯅ ꯁ꯭ꯋꯥꯏ ꯃꯥꯡꯕꯁꯤ ꯅꯍꯥꯛ ꯊꯦꯡꯅꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯁꯅꯥꯅ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯗꯤꯅꯦ ꯃꯦꯖꯤꯛ ꯇꯧꯕ ꯃꯤꯅ ꯑꯗꯨ ꯇꯧꯕꯒꯤ ꯉꯝꯕꯒꯤ ꯋꯥꯅꯤ ꯍꯥꯏ ꯃꯦꯖꯤꯛꯀꯤ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯗꯨ ꯑꯋꯣꯏꯕꯃꯛꯀꯤ ꯂꯩꯕꯖꯥꯠꯅꯤ ꯉꯁꯤ ꯑꯩꯅ ꯎꯅꯔꯨꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯕ ꯉꯝꯕꯗ ꯅꯠꯇꯅ ꯑꯣꯟꯅꯤꯡꯕ ꯃꯤ ꯑꯣꯟꯕꯁꯨ ꯉꯝꯕ ꯃꯥꯜꯂꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯎꯈꯤꯕꯗꯨ ꯍꯅꯨꯕꯤ ꯑꯃ ꯑꯣꯏꯅ ꯎꯈꯤꯕꯅꯤ ꯑꯗꯨꯒ ꯊꯣꯛꯂꯛꯄꯗꯅ ꯍꯅꯨꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯏ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯉꯝꯕ ꯃꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯁꯅꯥꯅ ꯑꯁ ꯃꯣꯗ꯭ꯔꯪꯒꯗꯣ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯕꯤꯔꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯅꯪꯅ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯕꯗꯣ ꯍꯌꯦꯡ ꯑꯩꯅ ꯃꯍꯩ ꯆꯥꯔꯛꯇꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯗꯣ ꯖꯣꯝ ꯍꯦꯛ ꯅꯉꯣꯟꯗ ꯁꯤꯟꯅꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅꯃꯛꯀꯤ ꯍꯔꯥꯎꯅꯤꯅꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯥꯛ ꯑꯗꯣ ꯆꯥꯍꯧꯈꯤ ꯑꯁꯨꯝꯅ ꯃꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯦ ꯄꯤꯕꯥꯔꯦꯜ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯉꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯁꯤꯁꯅꯥꯗ ꯊꯣꯡꯍꯜꯂꯕ ꯃꯇꯨꯡ ꯆꯠꯊꯣꯛꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9-10 ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯗꯣ ꯃꯍꯥꯛꯁꯨ ꯃꯈꯨꯠꯇ ꯀꯦꯟꯗꯜ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯍꯤꯡꯈꯣꯜꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯆꯥꯝꯍꯩ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯦꯟꯗꯜ ꯑꯗꯨ ꯆꯨꯈꯠꯂꯤ ꯀꯦꯟꯗꯜ ꯑꯗꯨ ꯆꯨꯈꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯦꯟꯗꯜ ꯑꯗꯣ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯃꯅ ꯃꯨꯠꯈ꯭ꯔꯦ ꯀꯦꯟꯗꯜ ꯑꯗꯨꯅ ꯃꯨꯠꯈꯤꯕꯗꯨꯗ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯅ ꯊꯕꯛ ꯑꯁꯤꯗꯤ ꯍꯧꯔꯛꯂꯦꯗꯅ ꯁꯤꯗꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯑꯩꯗꯨ ꯊꯣꯛꯂꯦꯗꯅ ꯁꯤꯗꯤ ꯃꯥꯒꯤ ꯄꯤꯕꯥꯔꯦꯜ ꯍꯥꯏꯕꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯜꯂꯗꯅ ꯃꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯐꯩ ꯈꯪꯒꯅꯤ ꯃꯍꯥꯛꯅ ꯂꯥꯌꯦꯡꯂꯝꯕ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯗꯨ ꯉꯥꯎꯍꯟꯒꯦ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯄꯤꯕꯥꯔꯦꯜꯅ ꯂꯥꯌꯦꯡꯕꯤꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯍꯧꯖꯤꯛ ꯑꯍꯤꯡ ꯑꯁꯤꯗ ꯉꯥꯎꯅ ꯐꯩꯅ ꯅꯥꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯇꯤꯝꯕꯨ ꯂꯥꯏꯃꯨꯁꯤꯡ ꯊꯥꯕ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯂꯥꯌꯦꯡꯂꯝꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯉꯥꯎꯅ ꯐꯩꯅ ꯇꯧꯕ ꯍꯧꯔꯛꯂꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯑꯃꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯄ ꯀꯌా ꯇꯧꯔꯛꯄꯗꯒꯤ ꯄꯤꯕꯥꯔꯦꯜꯅ ꯂꯥꯌꯦꯡꯂꯝꯂꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯅ ꯄꯤꯕꯥꯔꯦꯜꯅ ꯉꯍꯥꯟ ꯌꯦꯡꯂꯝꯕꯗꯨ ꯀꯥꯟꯅꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯃꯨꯛ ꯍꯧꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯐꯥꯊꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯃꯩ ꯊꯪꯇ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯜꯕꯨ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯦ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯤꯕꯥꯔꯦꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯃꯝꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯇꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯇꯨꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯅ ꯄꯤꯕꯥꯔꯦꯜꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯜꯕꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯁꯨ ꯀꯅꯥ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ ꯄꯤꯕꯥꯔꯦꯜꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ
ꯑꯣꯖꯥꯅ ꯉꯍꯥꯟ ꯌꯦꯡꯂꯝꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯍꯧꯔꯦ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯕꯥꯔꯦꯜꯅ ꯀꯔꯝꯕꯅꯣꯅꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤꯗꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯍꯣꯏ ꯃꯥꯅꯤ ꯑꯣꯖꯥ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯑꯃꯨꯛꯇꯕ ꯂꯩꯍꯧꯔꯦ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯕꯥꯔꯦꯜꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯁꯤ ꯁꯅꯥꯗ ꯍꯥꯏ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯑꯩ ꯑꯁꯤꯗ ꯊꯕꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯕꯤꯕꯥꯔꯦꯜ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯕꯤꯕꯥꯔꯦꯜꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯥꯔꯦꯜꯅ ꯈꯪꯂꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯣꯛꯈ꯭ꯔꯕ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯉꯣꯟꯗ ꯆꯪꯂꯝꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤꯗꯤ ꯕꯤꯕꯥꯔꯦꯜꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯅꯈꯣꯏꯒ ꯌꯥꯅꯗꯕ ꯅꯈꯣꯏꯒ ꯅꯨꯡꯁꯤꯅꯗꯕ ꯑꯃꯥꯏꯕꯒ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏꯒ ꯂꯩꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗ ꯆꯪꯂꯝꯕ ꯂꯥꯏ ꯐꯠꯇꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯤꯜꯂꯛꯂꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯂꯤꯕꯅꯤ ꯉꯍꯥꯟ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯔꯝꯕ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯇꯤꯟꯁꯦꯡ ꯂꯥꯏꯁꯦꯡꯕꯤꯗꯨꯅ ꯊꯅꯝꯂꯕꯅꯤ ꯃꯌꯥꯝꯅ ꯑꯩꯁꯦ ꯈꯔ ꯍꯩꯕ ꯋꯥꯠꯂꯤ ꯂꯩꯔꯛ ꯃꯥꯏꯕꯅꯤ ꯍꯥꯏꯅꯔꯕꯁꯨ ꯑꯩꯅ ꯑꯗꯨ ꯐꯥꯎꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯈꯥꯏ ꯁꯦꯡꯕꯤꯔꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯤꯜꯂꯛꯂꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯃꯥꯏꯕ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯍꯟꯈꯣ ꯍꯥꯏꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯣ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯇꯧꯔꯛꯄ ꯑꯁꯤꯃꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥ ꯕꯤꯕꯥꯔꯦꯜ ꯑꯇꯩ ꯌꯥꯝꯅ ꯂꯥꯏꯔꯤ ꯏꯆꯥꯅꯨꯄꯤꯅ ꯉꯥꯎꯅ ꯐꯩꯅ ꯂꯥꯎꯔꯤꯕꯁꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯂꯥꯌꯦꯡꯕꯤꯈꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯀꯔꯤꯅꯣ ꯈꯟꯅꯁꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯕꯥꯔꯦꯜꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯨꯝꯇꯧꯁꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯁꯤ ꯅꯆꯥꯅꯨꯄꯤꯗ ꯆꯪꯂꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯕꯤꯕꯥꯔꯦꯜꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯁꯤꯟ ꯂꯥꯡꯂꯦ ꯑꯗꯨꯒ ꯕꯤꯕꯥꯔꯦꯜꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯌꯦꯇꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯑꯃꯨꯕ ꯂꯪ ꯀꯤꯕ ꯍꯥꯏꯕꯗꯤ ꯑꯃꯨꯕ ꯂꯪ ꯂꯦꯡꯂꯕ ꯌꯦꯇꯨꯝ ꯑꯃ ꯑꯗꯨꯒ ꯆꯝꯄ꯭ꯔꯥ ꯑꯃ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯆꯝꯄ꯭ꯔꯥ ꯑꯃ ꯂꯪ ꯑꯃꯨꯕ ꯂꯦꯡꯂꯕ ꯌꯦꯇꯨꯝ ꯑꯃꯒꯁꯨ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯗ ꯌꯥꯎꯍꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯕꯥꯔꯦꯜꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯔꯛꯂꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯁꯨ ꯕꯤꯕꯥꯔꯦꯜꯅ ꯂꯥꯏ ꯇꯩꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯄ ꯉꯝꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯐꯥꯖꯤꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯕꯥꯔꯦꯜꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯆꯝꯄ꯭ꯔꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯨꯕ ꯂꯪ ꯂꯦꯡꯈ꯭ꯔꯕ ꯌꯦꯇꯨꯝ ꯑꯗꯨꯅ ꯆꯝꯄ꯭ꯔꯥ ꯑꯗꯨꯗ ꯍꯟꯖꯤꯟ ꯊꯤꯜꯂꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯁꯣꯝꯗ ꯂꯩꯈꯨꯖꯥꯟ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯍꯟꯖꯤꯟ ꯊꯤꯟꯗꯠꯄꯒꯨꯝꯅ ꯅꯥꯔꯛꯂꯤ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯃꯁꯥꯗ ꯆꯛ ꯊꯤꯜꯂꯛꯄꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥꯈꯣꯟ ꯐꯪꯂꯛꯄꯗꯨꯗ ꯂꯩꯈꯨꯖꯥꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯊꯔꯣ ꯑꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯥꯔꯦꯜꯅ ꯈꯪꯕ꯭ꯔꯗꯣ ꯇꯦꯝꯄꯥꯜꯂꯗꯅꯁꯦ ꯆꯝꯄ꯭ꯔꯥ ꯑꯁꯤꯒꯤ ꯃꯈꯨꯜꯁꯤꯡꯗꯒꯤ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯈꯦꯡ ꯑꯣꯏꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯁꯣꯝꯗꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯇꯦꯟꯕꯥꯜꯂꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯃꯤꯒꯤ ꯃꯥꯡꯅꯕ ꯍꯣꯠꯅꯕ ꯅꯁꯥ ꯍꯥꯟꯅ ꯃꯥꯡꯉꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯝꯄ꯭ꯔꯥ ꯑꯗꯣ ꯃꯐꯨꯠ ꯊꯤꯟꯇꯠꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯈꯨꯖꯥꯟ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯔꯣ ꯑꯃꯅꯗꯤ ꯐꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯆꯨꯈꯠꯈꯤꯕ ꯀꯦꯟꯗꯜꯗꯣ ꯑꯃꯨꯛ ꯆꯨꯈꯠꯂꯛꯂꯤ ꯑꯗꯨꯒ ꯀꯦꯟꯗꯜ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯌꯦꯡꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯀꯦꯟꯗꯜ ꯑꯗꯨꯒꯤ ꯃꯩꯁꯥ ꯃꯔꯛ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯀꯦꯟꯗꯜ ꯑꯗꯨꯒꯤ ꯃꯩꯔꯤ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯟꯗꯨꯅ ꯄꯥꯏꯁꯤꯜꯂꯤ ꯃꯩꯔꯤ ꯑꯗꯨ ꯑꯁꯨꯝꯅ ꯄꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯩꯔꯤ ꯄꯥꯏꯁꯤꯜꯂꯤꯕ ꯈꯨꯇꯨꯝ ꯑꯗꯨꯕꯨ ꯀ꯭ꯔꯛ ꯇꯥꯁꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨ ꯍꯥꯏꯗꯨꯅ ꯀꯥꯝꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯨ ꯍꯥꯏꯗꯨꯅ ꯀꯥꯝꯈꯤꯕꯒ ꯑꯁꯣꯝꯗ ꯕꯤꯕꯥꯔꯦꯜ ꯃꯩꯁꯥꯅ ꯑꯃꯨꯛꯇꯣꯏꯕ ꯕꯪ ꯂꯥꯎꯅ ꯁꯥꯒꯠꯂꯛꯇꯨꯅ ꯃꯍꯥꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯕꯥꯔꯦꯜ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯂꯤꯕ ꯏꯁꯤꯡ ꯈꯔ ꯑꯗꯣ ꯇꯞꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯊꯛꯆꯜꯂꯤ ꯃꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯀꯥꯞꯅꯕꯗꯤ ꯐꯖꯗꯦ ꯈꯜꯂꯗꯨꯅ
nupi macha adugi mathada changliba phatraba lai adu tanthoklamlaba matungda mayumda hankhinabagidamagta sem sarakhi matawa sumna mahana laitin kaya khurumdana nupi macha adugi masada changliba phattaba lai adu mahana tayen pungphai amati atei pulam charum kaya ama tawduna tanthokri matawa sumna tanthokraba matungda haujikti nupi macha adusu tapna phatharakle nupi macha aduna ni hek tarakpa aduta leramliba imungi miyuising adusu khara makhai phari amaiba pibarel si panghai haitaba amaiba dinati haituna khanari masigi matung pibarel na nupi macha asigi masada asigumlaba timu phattaba laimu phattaba saroi ngaroi sing ase amu hana uknadanaba amu hana changaltanabagidamakta thawama torba matungda magi makhwangda jantra ama kisi aduna hayeng nongalaga wona lao nati hayeng nongamada nati hayeng numidang wayamdo wona laklo aduga changadaba polam cheramtu ai chena amati iramlake aduga polam cheram singdu puraga lakpiro asom na hairamlaga bibarel na changadaba polam cheram punamak chena amati iramlaga bibarel mayum maikai panglakhi somdana kamdori laikan sanariba laikhujan mahaksu chaina khara phanglabada bibarel namangonda laihan taroktabadagi mahaksu imungda changhobana faragani khanduna imung lomda changkhri somdana bibarel kanana oiraba jano aingoda somna kablakliba sibo masak onthongna khangningkhreda haiduna mabuk ningda langtaknana mayum lomda halakli mayum jawrabada mahak mangol dhari aduda leplaga lewa khara solaga mahak imungda changlaki mahana asumna tawribasi mahaki matungda timu laimu phattaba inaramlabasu leihounaba tawribani masigi matung bibarel imungda changakli aduga thong thinduna mahaki nupi bu hawdukli matam aduda mahaki nupi nungsi sanasu hawkalaktuna thong do hangtuklakli madam ara nungsi sanana kamana tahoragi anabadu phawrabra haiduna hangni matam aduda bibarel na phawre atopa aibu nungsidaba kanagumbu maiba amana thajallaklibara natragana aigi michat thiranaba thawina tawribara aigi chang yenglibara khangdre kanagumba amadi aigi punsida chayatnari asom nangang thongado lonsilaba matungda bibarel mahak phamungda kakhatuna tungkhri aduga nungkhisanada hairi nahak hayeng ayuk khara ngallabadi numit thukringai umamam lingai do nongalamdai do arudai ba hawduru aruba thabak ama chakadaba laiko asomna hairamlaba matung bibarel tumthakri masigi matung mathangi nongalakpa dutta krisanana bibarel bu hawdurukli matamsi pumamam lingai matamni matamada bibarel pung kaya tarabagi haiyung jenglubada pung ahum khara hendro leramli masidagidi bibarel khonglei thuna parap losilakli matam maduta nungsi sanana kadai chakadoribano haiduna hangi nungsi sanana hanglibadugi wahang adugi paukhumdi pidana bibarelna ahai ayukta lalonbigi gari chatpadu chakchakhrabra asomna hairakpada nungsi sanana chakidri yamna kanna khongkhibani adumna hairakpada bibarelna hai ningthijna leramu ai thabak amta chalurge asomna hairamlaka bibarel parap thokhi nungsi sanana karino tawribasibo haiduna yenglaga lehauri bibarel parap asum tholokpada makoigi khulgi lalonbi mayamna ngaifam oiba khonang makhong aduda lalonbi sing leiribadu ubadagi machu changsalakli gari su leiramle bibarel gari da kakhali leiramliba sing aduna bibarel da kada yoguduri bunoi bungonangdi ayung nganta sida haiduna hangri bibarel na aruba thabaka machakadaba lei adunani haiduna khumi matawasana tawduna bibarel nongandringai ki manungda ngarang haina khibagi matungina amaiba adugi mayum lomda lakli lerak aduda mahak gari khamlaba matung lehoraba matungda mahak yamna sangba nakan animak chorot habung amadi mongsong yamna haujanba lerak lambi adu phawduna laklibani mahang laklibasi imammi isuk sui asam lakbana haujikti khuimacha ama leiribadu yoksilakadoribani mafam adu jawnarbagi chatpa lambi asini isuk laga imamam libasi masidagidi bibarel ngarang mahakna laklamba yum adu jawnaba gam masum lakpada mahaki matungda kanagumba ama inarakpagi sawum phangbada bibarelna hois
ꯂꯩꯔꯛ ꯑꯁꯤꯕꯨ ꯉꯍꯥꯟꯋꯥꯏ ꯀꯩꯒꯒ ꯍꯥꯏꯅꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯒ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯄꯤꯕꯥꯔꯦꯜ ꯈꯣꯡꯂꯩ ꯊꯨꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯥꯛꯂꯝꯕ ꯌꯨꯝ ꯑꯗꯨꯗ ꯌꯧꯅꯅꯕꯗꯪ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯆꯪꯈꯤꯕ ꯆꯦꯞꯂꯒ ꯆꯪꯕ ꯌꯥꯕ ꯊꯣꯡꯒꯥꯟ ꯃꯆꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯈꯪꯈ꯭ꯔꯕꯅꯤꯅ ꯂꯧꯔꯤ ꯂꯩꯕ ꯑꯗꯨꯒꯤ ꯖꯒꯥꯗ ꯂꯥꯛꯂꯒ ꯂꯧꯔꯤ ꯑꯗꯨꯗ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯃ ꯂꯥꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯌꯨꯝ ꯑꯗꯨ ꯃꯍꯥꯛꯅ ꯂꯥꯞꯇꯛꯅ ꯎꯔꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯏꯂꯪ ꯂꯪꯕ ꯃꯩꯒꯤ ꯃꯩꯉꯥꯟꯒꯨꯝꯕ ꯑꯃ ꯎꯔꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯕꯨ ꯍꯧꯒꯠꯂꯒ ꯑꯩ ꯉꯥꯏꯔꯤꯕ ꯖꯥꯠꯂꯥ? ꯃꯁꯤꯁꯨ ꯃꯊꯧꯗꯤ ꯃꯁꯛ ꯐꯖꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤꯒꯤ ꯃꯥꯟꯕ ꯁꯛꯇꯝ ꯑꯃ ꯃꯁꯝ ꯃꯅꯥꯒꯗꯣ ꯊꯥꯗꯣꯛꯂꯒ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯄꯤꯕꯥꯔꯦꯜꯅ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯃꯥꯏꯕꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ꯫ ꯌꯥꯍꯧ ꯉꯟꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯄꯗ ꯄꯤꯕꯥꯔꯦꯜꯅ ꯂꯥꯛꯂꯤꯕꯗꯣ ꯍꯦꯛ ꯎꯈꯤꯕꯗꯒꯤꯗꯤ ꯏꯃꯨꯡꯗ ꯐ꯭ꯔꯪ ꯄꯥꯏꯁꯤꯟꯈꯤꯕꯗꯧꯅ ꯆꯪꯁꯤꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜꯅ ꯀꯩꯅꯣꯅꯦ? ꯍꯧꯖꯤꯛꯇ ꯐꯝꯂꯝꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯕ ꯁꯥꯍꯨꯝ ꯑꯃ ꯑꯣꯜꯂꯒ ꯏꯃꯨꯡꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯕꯥꯔꯦꯜ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯕꯗ ꯍꯧꯖꯤꯛ ꯉꯥꯜꯂꯝꯕ ꯃꯩꯒꯤ ꯃꯩꯉꯥꯜ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯤ꯫ ꯃꯐꯝ ꯑꯁꯦ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯤ꯫ ꯉꯁꯥꯏ ꯃꯈꯩ ꯏꯃꯝ ꯃꯝꯂꯒ ꯂꯥꯛꯄ ꯑꯗꯣ ꯈꯔ ꯃꯈꯩ ꯉꯥꯟꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜꯗ ꯊꯜꯂꯝꯕ ꯃꯩ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯑꯃꯝꯕ ꯃꯔꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯤꯠ ꯈꯔ ꯉꯥꯟꯊꯣꯛꯂꯝꯕꯗꯣ ꯂꯣꯏꯅꯃꯛ ꯀꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯩꯉꯥꯜ ꯑꯗꯨꯅ ꯄꯨꯡꯅꯝ ꯅꯝꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯩ ꯑꯗꯨ ꯃꯨꯠꯈꯤꯕꯗꯒꯤꯗꯤ ꯈꯪꯃꯝ ꯃꯝꯁꯤꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯎꯪꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯈꯖꯤꯛ ꯈꯖꯤꯛ ꯑꯃꯨꯛ ꯉꯥꯟꯊꯣꯔꯛꯂꯤ ꯃꯃꯤ ꯁꯥꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯑꯣꯖꯥ ꯑꯩ ꯂꯥꯛꯆꯔꯤ꯫ ꯅꯣꯡꯉꯥꯜꯂꯤꯉꯩꯗ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨ ꯑꯩ ꯂꯥꯛꯆꯔꯤ꯫ ꯑꯁꯨꯝꯅ ꯀꯧꯔꯨꯕ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫